Lomi Yaifalupna Sinduna World Farmers Day ki thouram ngasi Manipur Press Club ki Loktak Hall da pangthoknari. Thouram da Horticulture and Soil Conservation ki Director Kakching Tabam Devadatta Sarma Loya Lup, Kanglaipak ki Working President Taurangbam Birzit, Moma ki Project Officer KH Nimaitran, Thangzam Agro Industries Private Limited ki Managing Director Thangzam Zoy Kumar Amadi, DM College of Arts ki Associate Professor Thongbam Ibotombina Mathang Sitna Chief Guest President Amadi Guest of Honor Sarukya K. Thoramaduga Mari Lenana Loya Lup Kanglaipak ki Working President Taurangbam Birzit na Fongdorakpada, Lamdam Masigi Lomi Singbo Chaukat Hanba Habisi Yamna Maru Oi, Lamdam Amagi Yanglen Saru Oi Riba Lomi Sing na Lauriba Thodangasi Aduki Matik Chawi, Lomi Singi Tabakta Lengak na Hena Meeting Changdana, Lamdam Masigi Senmit Londa Hena Kudong Chana Bahona Bahabisi Taudraba Yadraba Thodang Amoina Logduna Lakli, Amadi Lup Asina Makata Nasu Lomi Singi Yaifana Batabak Thoram Kaya Paikat Naba, same Saduna Lady Hinasu Fongdoke. Ki oriba akhoi World Farmers Day hai ba thorum asi landam masida thedona yamna kanna longmi singna khangram dawa natraga miyamna khangam dawa orasu hai ba thorum asi international ke level da malem ki thaki level da legi basi International Federation of Agriculture Producer hai dana IFPA hai ba organization asina yamna ngalingi matamda 1946 ki angamba matamda adumba European country France da hogdokhiba adum lup asina masigi numit aset April May ki tang tara mari asi World Farmers Day habese pangtho agani hadna miyam khang malem thakta lauthoki ba du manmi rama khangi haiban mi dasi dagi hawdana ngasi kasing pra sin batungna malem mapam khodi makta maruena Europe countries ingda ayamba haiba Farmers Day asi adum pangthoktana lai haib tare madugi iroina na madugi khudung inbo oina damas da ps ping na kangai pak khunai gi damda thok aga leiriba malem asi gi damta yanglen saru oireba agri gi lamda thabak tobiriba longmi singi da makta ekoina award pa puna angamba thakta physically morally financially ekoi gi value kang baki mai ke de gi so angamba thakta mateng pangjana bagi damta adu welfare sangjana bagi damta thokchara pani